कानपुरी रौ थोंगे मैम ngasidi ꯁꯤ ꯔꯧꯁꯦ ꯀꯥꯟꯄꯨꯔꯤ ꯔꯧꯅꯤꯀꯣ ꯀꯥꯟꯄꯨꯔꯤ ꯉꯥꯁꯤꯡ ꯁꯤꯒꯤ ꯉꯥꯁꯤꯡꯁꯦ ꯌꯥꯝ ꯍꯥꯎꯏ ꯇꯨ ꯁꯤ ꯊꯣꯡꯒꯦ ꯔꯧ ꯊꯣꯡꯕꯗ ꯍꯥꯞꯅꯕꯅꯤ ꯁꯤꯅ ꯇꯣꯃꯦꯇꯣ ꯑꯗꯩꯗꯤ ꯁꯤꯅ ꯀꯩꯅꯣꯅꯤꯀꯣ ꯁꯤꯡꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯇꯤꯜꯍꯧ ꯑꯃ ꯂꯧꯔꯦ ꯑꯗꯩ ꯑꯥꯂꯨ ꯑꯃ ꯂꯧꯔꯦ ꯀꯥꯟꯄꯨꯔꯤ ꯉꯥꯁꯤꯡꯁꯦ ꯁꯥꯊꯤꯅ ꯍꯥꯎꯏ ꯑꯗꯩ ꯉꯥꯁꯦ ꯉꯧꯈꯠꯀꯦ ꯉꯥ ꯉꯧꯅ ꯑꯗꯩ ꯍꯥꯞꯅꯕ ꯃꯆꯜꯁꯤꯡꯁꯤꯁꯨ ꯁꯦꯝꯒꯦ ꯍꯦꯟꯖꯥꯡꯁꯤꯃ ꯁꯦꯝꯒꯦ ꯉꯥ ꯉꯧꯔꯤꯉꯩꯗ 이층 tingꯁꯜꯂꯤꯕ ꯑꯩꯁꯦ ꯑꯆꯥꯝꯕ ꯉꯥꯛꯇꯅꯤꯀꯣ ꯑꯩꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯉꯥ ꯑꯣꯟꯕ ꯌꯥꯔꯛꯇꯣꯔꯦ ꯌꯥꯔꯦ ꯑꯗꯨ ꯉꯥ ꯃꯊꯪ ꯈꯥ ꯑꯣꯟꯕ ꯆꯦꯡꯒꯤꯁꯦ ꯑꯃꯨꯛꯀ ꯑꯃꯨꯛ ꯑꯂꯨꯁꯦ ꯂꯧꯊꯣꯛꯑꯒ ꯇꯤꯜꯍꯧ ꯃꯀꯨ ꯈꯣꯛꯈꯤꯒꯦ ꯁꯤꯡꯁꯦ ꯁꯤꯠꯈꯤꯒꯦ ꯂꯣꯏ ꯁꯝꯅꯈ꯭ꯔꯦ ꯉꯥꯁꯦ ꯃꯌꯥꯝ ꯌꯦꯡꯉꯨ ꯇꯨ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯉꯥꯁꯤꯅꯦ ꯑꯃꯒ ꯑꯃꯒ ꯌꯥꯝ ꯅꯞꯁꯟꯅꯩꯗꯣ ꯁꯤꯁꯦ ꯅꯞꯁꯟꯅꯗꯅꯕꯅ ꯑꯍꯥꯟꯕꯩ ꯉꯧꯕꯗꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯉꯧꯕꯅꯦ ꯊꯝꯃꯒ ꯄꯨꯔꯥ ꯅꯞꯈꯤꯗꯅ ꯁꯤꯁꯦ ꯑꯩꯅ ꯅꯞꯇꯅꯕ ꯌꯥꯅꯤ ꯁꯨꯃꯥꯏꯅ ꯇꯧ ꯑꯗꯨꯝ ꯂꯩꯔꯦ ꯃꯌꯥꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅꯁꯨ ꯁꯨꯃꯥꯏꯅ ꯅꯠꯇ꯭ꯔꯗꯤ ꯍꯦꯛꯇ ꯅꯞꯁꯟꯅꯩꯗꯣ ꯇꯤꯜꯍꯧ ꯆꯦꯡꯒꯤꯁꯦ sini yang ngolok sebenarnya gitu sini ꯁꯤꯡꯁꯤꯁꯨ ꯈꯔ ꯍꯥꯞꯆꯜꯂꯒꯦ ꯑꯩꯅ ꯃꯀꯣꯛ ꯃꯔꯨ ꯍꯥꯟꯅ ꯉꯧꯔꯤꯁꯤꯗꯤ ꯈꯔ ꯃꯨꯟꯁꯤꯟꯅꯕ ꯍꯥꯏꯅ ꯇꯧꯔꯤꯅꯦꯕꯅꯦ ꯃꯦꯊꯤ ꯍꯥꯟꯅ ꯍꯥꯞꯄꯤꯁꯤꯗꯤ ꯀꯥꯁꯟꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯉꯥ ꯃꯀꯣꯛꯁꯦꯅꯦ ꯃꯨꯟꯅꯕ ꯉꯧꯕꯗ ꯃꯦꯊꯤꯁꯦ ꯀꯥꯈꯤꯅꯤꯗꯣ ꯑꯗꯨꯗꯨꯅ ꯀꯣꯟꯅ ꯍꯥꯞꯄꯤꯕꯅꯦ ꯑꯗꯨꯒ ꯇꯤꯜꯍꯧꯁꯦ ꯈꯤꯇꯪ ꯍꯥꯞꯆꯟꯒꯦ ꯍꯧꯖꯤꯛ ꯇꯣꯃꯦꯇꯣꯒ ꯑꯂꯨꯒꯁꯦ ꯍꯥꯞꯆꯜꯂꯒꯦꯀꯣ ꯃꯅꯝ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦꯍꯦ ꯃꯌꯥꯝ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯆꯟꯒꯦ ꯊꯨꯝ ꯀꯨꯞꯁꯟꯒꯦ ꯉꯥꯛꯇꯪ ꯃꯁꯂꯥ ꯁꯦꯝꯈꯤꯒꯦ जीरा खरा हापसीको मच्छी खरा हापसी
ꯁꯦ ꯌꯦꯡꯉꯨꯁꯦ ꯁꯨꯃꯥꯏꯅ ꯃꯨꯁꯂꯥ ꯁꯦꯝꯕꯁꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯕꯅꯤ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯁꯨꯃꯥꯏꯅ ꯊꯣꯡꯉ ꯆꯥꯟꯁꯦ ꯌꯦꯡꯉꯨ ꯁꯤꯒꯤ ꯇꯤꯜꯍꯧ ꯑꯍꯤꯡꯕ ꯍꯥꯞꯄꯤꯁꯦꯅꯦ ꯀꯩꯁꯨꯝ ꯇꯧꯗꯕꯅꯤ ꯃꯌꯥꯝ ꯇꯤꯜꯍꯧ ꯍꯥꯞꯄꯤ ꯈꯪꯗꯕꯅꯤꯗꯣ ꯏꯟꯖꯥꯡꯁꯤꯡ ꯃꯈꯨꯝ ꯍꯥꯡꯗꯣꯛ ꯌꯦꯡꯁꯤ ꯃꯌꯥꯝ ꯌꯥꯔꯦ ꯍꯧꯖꯤꯛ ꯃꯨꯁꯂꯥ ꯃꯍꯤꯁꯦ ꯍꯩꯖꯤꯜꯂꯒꯦ ꯉꯁꯥꯏ ꯁꯦꯝꯈꯤꯕ ꯃꯨꯁꯂꯥ ꯃꯍꯤꯁꯦ ꯃꯈꯨꯝ ꯍꯥꯡꯗꯣꯛ ꯌꯦꯡꯁꯤ ꯆꯟꯕ ꯑꯣꯏꯅꯅꯦ ꯁꯤꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯒ ꯑꯃꯨꯛꯀ ꯑꯃꯨꯛ ꯍꯩꯖꯤꯜꯂꯒꯦ आलू मुलक थोड़े यारानी सी कंगागा मही है चला तुम यारानी हो मही हाथ चल लगे कोई मही थोड़ा लांग न चाहे बने भुजिया पिज्जा नहीं है भोलू दा मम्मी से ना ऐसा रूंगी यारानी इंसान की फच्चना सौरे होंगे लोरानी जोंचाक की खरा ngौखिनी कुसी जोंचाक ने मरु अरी बजने ngौरगा मकु कमाई खोके सु यंगन के कोमे मखुम कुपसाना थमरगे अदुगा जोंचाक से ngौगे मैं मुठा लगे खांग से फजाना साहनगे अदुगा जोंचाक हापके को योंचाक ngौबदी मयाम कनो सिमा खितंग पोकलकपदने मई जे मुथलगने मखुम कुपसलगा अदुम थंबीरो द योंचाक तो कासु कादबनी अदेदी चक फजाना सु पोकपनी मयाम हजि मखुम कुपसलगे दुकैती मई मुथलगे दै तुम पोकलानी यौ मयाम आई मई मुथतखरबनी खोके को मकु ने कने जाउना चाबदो नुंगाइतबने आबने मकु खोक्तो चारदी नुंगाइना तो ए योंचाक फजना पोक्तरा मयाम सिसे सुमाइना योमझल्लनी फिसिना अदुगा बेलनना तक्तोइने आबने तो मैम छोइदे मकु खोक्को नुंगाइरे तो 그러면 मैम से तो होरेन चाबदा फजना नुंगाइना चारनी तो सारिङैदा तक्पदि जोंचाकसे तोइसु तोइदबन इंग्रगदि जोंचाकसे क्रेम क्रेम लाउरगने तोइबने आबने अदुना सारिङैदा तओबो मैम नोंग कन्ना चुरे मैम होरे मैम तो जोंचाक मकु खोक लोरे हौजी आई चाक थीनब तौरगे कासु कादबनिको मैम अरे पोकलपगने मईदो मुथतपदि मुथतपिरगा थम्मदिने जोंचाक तो कासु कादबनी अदुगा यामसो कनो तौबनी फजना कनो ओइबने आबने दे मकु खोक लोरे चाक थीनब तौरगेको तो गसीना उमरोक मेटपनी मैं मेटपसेने कनो हापा याम हावी उमरोक मेटपदने अच्छा थाव अहिंगबने हापा याम हावी सिसिना मचेदा खितंग हापिरनी तो जोंचाक ngौबजिसु खितंग हापनी लोरे मैम ngasiगी मथेल लोरे मैम ngasiगी मथेल तो चाबदि उलरगे मैम तो वीडियो सिदि स्वाइसिगा लोइसलगे मथंग वीडियो दा अमुक थेंगनरसिको मैम बाय बाय